ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯤꯁ ꯃꯤꯟꯖꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦ ꯂꯝꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯇ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ मिटोक खंडोक्तना सेंसस पांगथोकपा यारोय लाउनरिङै चेरेक्ता होम मिनिस्टरना कौरकपदगी सीएम दिल्लीदा पाइसिनख्री मणिपुरदा लैरिबा तंगदु लेतादबा फिल्म अमदी चाही अहम फाजलकलबा इरांग असि लोइसिल्लु हाइना माइकई कयादगी लाउनरिङै चेरेक्ता भारत पुंबगी ओइना मिकोक थीबगी थबक चथगनी हाइना लेंगांगना थौरांग लोखलकलिबा असि मणिपुरदा लैरिबा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन पॉलिटिकल पार्टी सिंग अमदी मसक नाइबा मियोय कयाना लमदम असिदगी मिटोक खंडोक्ट्रिङै सेंसस पांगथोकपा यारोय सेंसस मतम खरा यैथोकनबा लेंगांगना थबक लौखटलु हाइना खोंजंग चंगसिनरिङै चेरेक असिदा ngasi nungchel manipur gi chief minister yumnang khemchan union home minister amit shah na korokpadagi delhi da paishinkhri union home minister amit shah na taha na manipur gi chief minister yumnang khemchan bo kaushilakhiba asi kari maramgi no haiba chapchaba haiba ngamdrabasu press ta fangba awangba thaki paw gi source amagi matung inna hojik lamdam asigi oiriba law and order gi fibam yengsinna ba lamdam ase thogliba maitai amadi kuki furuki irang tangkhul amadi kuki anigi marakta thogliba ungkhatnabagi matangda waroishinama puraknabagi khananabagi kawrakhibani hairi masigi mathakta lamdam asida NRC chatnadana census pangthopa yaroi lamdam asidagi mito khandoklaba matungda census tawgadabani lengang namfuda mito khandoktringaida census pangthoklabadi miyamgi akanba ihau changchinaba sem sare habina chingba tongan ba civil society organization singna Jackson Warol kaya mamangda thambakhiba adugi matangda union home minister ga kupna khanaraba yai hairi masigi mathakta union home minister yumnang khemchanbu athubada kauragliba asi maruina lamdam asida leiriba tangdu leitadaba fibam kokhananaba chawkhat thaurangi thabak paikhananaba IDP sing mayumda hanjilhananaba mamangda chief secretary na haukiba march ki tang kuntra ga matoi fawgi matam thakiba adu thabak oina pangthokpa ngamkidaba adugi matangdasu khanaraba yai hairi loinena komjali sing ani ga kunga humdoigi me ahungi maitai amadi kuki ani gi marakta thogliba ngasi fawba loishinba ngamdena leiriba ungkhatnaba asi loishinaba kari thorang paikhatkadagi haibigi matang tangkhol amadi kuki furup ani gi marakta ukrol amadi kamjongda leiriba mugnaba asi loishinaba kupna khanaraba yai hairi matam sangna manipurda tangdu leitadaba fibam da leiriba amadi IDP singna mayumda hanjineba ngamdana relief camp ta changjafam laudna leiriba lamdam asida mitok khandoktringaida census chawba yaroi haina miyamna akanba ihau hauraba manipurgi national highway singda tampakta khundariba michai furupna maning makha tamna chatpa yadana leiriba tongan ba issue kaya asi khanaduna manipurda tangdu leitaba fibam ama puraknaba chief minister yumnang khemchanbu home minister amit shah na kaurakpa oigani haina pawgi source amana makhatari Chorchanpur da chatnaba chief minister da namthabiu haijagani lakpa malem thongam police faziluri chahi ahom fazilaklaba manipur gi lan gi wathok asigi waroishinpur o haibegi pandamda delhi dagi imphal fawba cycle tahuduna eng tapagi paujal purakiba malem thongamna tha asigi tarani thoidagi amuk hanna manipur district taratarukta chatuna nungsi chanabagi paujal puduna chatnaba khonarapagi manungda Chorchanpur chatnaba chief minister da lamthabiu haijagani haiduna lakpagi lambida police pungkhara fazinduna thamlure mahakna ngasi mahakpu sogatpa amasung nupi luchingba single loinana karamada lakpada police na wahing bam lekaida thatlaga mahapu porompat PS tana puduna detain tawki police ki thawng asibu yaningdaba fongdoktuna police station asida nupi singa thomjilakpadagi malem thongambu CTPS cha amuk puraklaba matungda ngasi numidang waram pung 3:13 rom tarakpada thadorakhre hairi police na mahapu fazinduna detain tawrurabasu manipur gi wathok asigi waroshin puraknabagi damakta ing tapagi paujal puba mahaki Chorchanpur khongchat chatnabagi khongfam handoktri chief minister na Delhi dagi halakpaga lamtha nanaraba hotnagani haina fongdorakli
Executive Magistrate Yauna Saru Polangi Post-Mortem Examination Pangthokre Laishram Kamal Babugi Oiroidauri Thasi Kungatare ki Nungthilda Kangpokpi District ki Kangchup Police Station gi Manung Chanba Singdadang gi na awang thangba sarukta leiba Inam Loki mafam amadagi recover tawkiba Koki Tumba ama yauna Saru Polang Singh Executive Magistrate ama yauna video coverage tawraga Rims ki Miral Sangda Post-Mortem Examination tawkri Saru Polang asigi Post-Mortem Examination adu ngarangdagi hauraduna Rims ki Forensic Science Medicine Department ki expert singna hauruklaba matung ngasi Institute asigi Anatomy Department ki expert sing yauna makhatana chatharaga ni mapufana loishinkibani Saru Polang asigi chathaba Post-Mortem Examination ki official report fangdrabasu Saru Polang sing adu masagi chahi kuntra dagina kuntra manga fawbagi manungda leiba mioi amagi oigani haiba wafam thorakpana Saru Polang asi November 15 2023 dagi Laimakhongi 57 Mountain Division ki campus agi mafam khangdana leirakliba Assam ki Kasa district ki Gosaipur ki Laishram Kamal Babu chahi yankhai ga mari apokpa laikhidraba L Kumardon ki oiraroi haibagi wafam thorakli Panbay abadi Saru Polang si police na recover tawkiba numitagi hauraduna mafam khangdana leirakliba Laishram Kamal Babu gi oigatra haibagi wahang social media gi tongan ba platform singda hangnarakibani Wahang ase hangnarakpadagi pauchi asina su numit tumaktada kasada machanupaga loinana leiba Laishram Kamal Babu gi loinabi Laishram Ombi Belarani ga su telephone da wari sanakibani amaramda Saru Polang si police na lokalaktuna Post-Mortem Examination taunabagidamag Rims ki Miral Sangda puraklaba matungda Laishram Kamal Babu gi mayamba L Binod amasung manaw nupa ama yauna machimanaw anigi imungi miyoy sing Miral Sangda laktuna Saru Polang asigi Post-Mortem Examination pangthoklaba matungda DNA test tawbiyu haina police taksin basu laikhrabani Saru Polang asi fangbaga mari leinana Gamnom Saparmai Police Station BNSS ki section 194 gi makhada unnatural date case number 1 of 2026 registered tawduna lokolaga Post-Mortem Examination pangthokrabasu ngasi numidang fawbadadi Saru Polang asi kanagi oigadage haibadu khangba ngamkhidri Pathokchari Crore listing amaga chamapan ga yangkai gi mountain rather deal ama IAF ka khuyak pinakri Laibakasigi Defense Ministry Bharat Electronics Limited ne lupa crore listing amaga chamapan ga yangkai gi deal ama taunaduna mountain rather ani khinna bagi thabak lokhatkri mountain rather sing adu Defense Research and Development Organization ki makhada laiba Electronics and Radar Development Establishment Design Tawduna India ki awang mafam singda leiriba yamna maruoiba air surveillance ki award pa singadu mention ba ngamgadori dil aduna mountain radar singadu awang wachingi saruk singda khinba loinana madugi changada ba power system supply tawba amasung potlam khudima Bharat Electronics Limited ta khudung chaba pigadori hariba radar ani adu Jammu and Kashmir gi Gulmarg ama aduga Nagaland gi Futsirada ama khingani hairi Maduna India ki awang thangba amasung awang nopok thangba border singda air defense amasung national security da ahen bama pangal hapkadori bani haina source asina phongdorakli Naxal free oiba laibak oire haiba yare leadership ayamba maru fangna manghankri Amit Shah Union Home Minister Amit Shah na laibak asidagi Naxalism maru fangna muthatpa ngamle haiba yare makoigi leadership ayamba maru fangna manghanba ngamle haina phongdokri Amit Shah na hai kunjalisingani ga kungamari gi anganbada laibak asida Communist Party of India gi Polit Bureau amasung Central Committee gi member kungamathoi leirami adubung asidi makoi sing adugi manungda tare changjarakre tarani thoina hatkre amasung amana fare fapangamdana leiriba member adusu athuba matanda changjaraklakani haibagi thajaba leiri masina maram oiraga makoi gi Polit Bureau amasung Central Structure asi mapumfana thugaiba ngamgadore haiba yari
ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯛꯁꯜ ꯐ꯭ꯔꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯛꯁꯜ ꯐ꯭ꯔꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯅꯛꯁलिꯖꯝ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯥꯃ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅ खंगलकनी हाइखी विकास नहीं पहुंचाता आज परछाई हट गई है और बस्तर विकसित हो रहा है मान्यवर बस्तर में विकास वो समय चला गया ये नरेंद्र मोदी की सरकार है जो हथियार उठाएगा उसको हिसाबी और नॉर्थ ईस्ट की तुलना में भी देश की आंतरिक सुरक्षा की सबसे बड़ी समस्या हथियारी माओवादी मोदी जी के शासन के अंदर कई सारी वर्षों पुरानी समस्या का निराकरण जो आजादी के वक्त से इस देश की जनता चाहती थी कि कभी न कभी हो वो सारे काम नरेंद्र मोदी जी के 12 साल में हुए और अब ये नक्सलवाद से मुक्त भारत की रचना भी नरेंद्र मोदी जी के शासन के अंदर ही हो रही हम लोकतंत्र में हैं हमने इस देश के संविधान को स्वीकार किया है संविधान के माध्यम से ही आज इस महान सदन के हम सदस्य अन्याय के खिलाफ लड़ने का हमारे संविधान ने रास्ता बनाया हमारी सरकार का पॉलिसी है चर्चा उसी से होती है जो हथियार डालता है जो गोली चलाता है उसको जवाब गोली से ही दिया जाता है ये भारतीय जनता पार्टी की सरकार है हर नागरिक की सुरक्षा नरेंद्र मोदी ने सुनिश्चित करी है जो भी अन्याय करेगा नागरिकों के साथ समझा तो ठीक है मान्यवर वरना फोर्स इसी के लिए बनाई गई है इसका उपयोग भी होगा परिणाम भी आएगा और आज आ भी और आत्मसमर्पण कितना किया 4,839 लोगों ने आत्मसमर्पण किया अगर मैं ऐसा बोल सकता हूं धड़ल्ले से बोल सकता हूं कि हम नक्सल मुक्त हो गए हैं ऐसा कहने में कोई तकलीफ नहीं इंटरनेशनल न्यूज अमुक पाथोक्चरी प्रेसिडेंट ट्रम्पना यूके अमसुंग फ्रांस साउख्रे मपांगसिंगदा अमुक हन्ना मतेंग पांगलरोय हाइख्री वेस्ट एशिया सोकनारिबा लान असिदा यूरोप ता लैरिबा नाटो की मपांग ओरिबा लेबाकसिंगना यूएस की मिचंगदा लेप्तुना लान याउदे हाइना यूएस प्रेसिडेंट डोनाल्ड ट्रम्पना यूके अमसुंग फ्रांस असाउबो उत्खिबगा लोइनना लेबाक असिना अमुक हन्ना मपांगसिंगदा मतेंग पांगलरोय हाइना फोंदोख्री प्रेसिडेंट ट्रम्प की ट्रुथ सोशल दा थादरपा वारोल अमदा फ्रांस ना इजराइल की एरोप्लेन सिंबु मखोगी टेरिटरी फाउदना लानमी की मचाक मथुम सिंह सप्लाई सिंह पुबदा अथिंगबा थमलिबा असि यामना लाइबक थीबनी फ्रांस ना बचर ऑफ ईरान बु इकाई खुमनबो उतुना इजराइल की लान की प्लेन सिंह फ्रांस टेरिटरी फाउदना पाइबदा अथिंगबा थमलखिबा असि फ्रांस ना मपांग ओइना चटमिनरिबा लेबाक सिंगदा यामना मतेंग पांगनिंगदबगी थवंग अमनी हाइना मराल सिखी फ्रांस की थोंगोसी यूएस ना मतम खुदिमक्ता निंगसिंगदुना लेगनी हाइनसु ngasi प्रेसिडेंट ट्रम्प ना महाकी ट्रुथ सोशल दा फोंदोरखिबनी प्रेसिडेंट ट्रम्प की अतोपा पोस्ट अमदसु यूके बु सौनिंगबा अमसुंग यानिंगदबगी वाफम सिंह फोंदोरखि ईरान स्ट्रेट ऑफ हॉर्मुज अथिंगबा थमखिबदगी यूनाइटेड किंगडम गुंबा जेट की थाव फोंद्रबा लेबाक सिंगना अहानबो ओइना यूएस की थाव लेगदबनी यूएस की पेनाल्टी ओइना नंबर 2 दा यूएस ना थाव पीबदा तपथरकलबदी स्ट्रेट ऑफ हॉर्मुज चचतुना थाव लौ हाइना महाकी ट्रुथ सोशल दा मखाताना फोंदोरखि यूएस ना मपांग ओइना चटमिनरिबा लेबाक सिंगना मतेंग पांगलक्ते हाइबगी असाउबो उल्लदना मसा मतमता करमना थिंगनगदगे हाइबसी हौजिक परा तंबा हौबगी मतम ओइरे हाइना प्रेसिडेंट ट्रम्प ना फोंदोखिबगा लोइना नसागी थाव नसाना फंगनबा होनगदबनी हाइनसु फोंदोखि नेटो यावरिबा यूएस की मपांग सिंगना लान असिना मतेंग पांगलक्तबगीदमक नेटोबु चेद येकपा कई अमनी हाइनसु प्रेसिडेंट ट्रम्प ना फोंदोखिबा लेख्रबनी पैलेस्टीनियन सिंबु सीबगी चोराक पीनबगी बिल अयाबा पीखिबगी मायोक्ता मियामना खोंजिंग जंक्शनख्री इजराइल की मायोक्ता तमथिरबा लंदासिंग चथकी हाइबगी मरादा कैशुम संगदा फाजिंदुना थमलिबा पैलेस्टीनियन सिंबु सीबगी चोराक पीननबा बिलना लेंगाकना अयाबा पीखिबदा मसिंग यामलबा मियामना वेस्ट बैंकता यानिंगदबगी खोंचत चटख्री
Palestinian Singbu Sibagi Charak Pinabagi Biladu Ngarang Israel Prime Minister Benjamin Netanyahu na lawmaker humfugani thoina bot lawnabada sawgatuna pass chawkibani Biladu Laibagadugi lawmaker nifugani panda yaningdabagi bot piki Biladu Israel gi far right National Security Minister Itamar Ben Gavir pokhalakibaga loinana Laibagasina puwari gi ama semle amasu bilasi sungsoi soidana chanaragani hainasu social media da fongdorakre Palestinian News Agency Wafana Fongdokibada Palestinian Prisoner Advocacy Group Sing Amasung National Function Sing Ilbera de Laiba International Committee of Red Cross Headquarters Ki Complex Bilasi Ki Mayokta Yaning Tabagi Kongjang Changsing Ki Kongjang Edu da Saruk Yakiba Singna Chahi Kaya Ki Mamangda Israel Ki Kaishum Sangda Sikraba Amasing Yamlaba Palestinian Prisoners Sing Ki Photograph Sing Paiduna Kongjang Changsing Ki Haina Wafana Makata na Fongdoraki Changsing ki bakongjang aduda prisoners sing imu manung Fatah Party ki senior members sing civil society organization sing trade union sing amasung women group sing su saruyaki Panbayay hauji Israel ki kaisum sing da Palestinian lising mapan ga chonga rom lairi masigi manung da angang chahum yangkai amasung nupi humdraga humdoini hairi Palestinian amasung Israel human rights group sing na fongdoraki bada Israel ki kaisum sing da lairiba sing bu ot panaiba Chara Henanba amasung Haksel gi Thorang Paikhat Pidana Wana Khangan Badagi Miyoi Kaya Sikrabani Hairi Aroibada Strait of Hormuz athing bathangki badagi supply chain da chawna kaihali WFP Middle East hoji hodik chawna unkhanari ba asina malengi supply chain da sengthaningai oina ayet apan pire haina World Food Program WFP na fongdoki baga loinana agency asiki ton listing 100 rongi chinja puthok pusin tawbada akaiba piri COVID-19 amasung Ukraine gi lan hawkiba matandudagi Middle East tholiba unkhanaba asina chinja puthok pusin tawbada agency asigi oina khwadi chawna ayet apan piri haina supply chain gi director Corinne Fleischer na fongdokre mahakna makha tarduna hai Middle East tholiba unkhanaba asina chinja metric ton listing 100 puthok pusin tawbada chawna ayet apan piri amasu Strait of Hormuz thingjan kibadagi chinja puthok pusin tawba jahaz sing matam chana chatpa ngamdaba amasu hithangfam sing da kuina ngaiduna leibagi awaba kaya mayuknari Hithangfam sing da khamduna leiba chinja puthok pusin tawba jahaz sing yauna atopa potlam puba jahaz sing da akai atoi thokan ba haibasi malengi supply chain da chawna akai ba thokan bani Middle East se hena kudong chada bising pakthok chawthokhan gani haina Corinne na fongdok paga loinana Africa da jahaz sing chatpana numit kun mangani dagi numit kun trani fawa changbada natana masina mamalsu chada tara manga dagi kun manga fawa da hengat hangani haiki World Food Program ni matung ina Middle East thokliba lana si asumak makha chathaduna Strait of Hormuz thingjalabadi chahi asigi June fawbada miyo million nifu manga rom chaba fangdabagi awaba mayuk naragani hainasu Corinne makha taki Norris Window TV na sandok chari banung tilgi pau patok chaba matanga se loshinjari miyeng tabiri bapumna mapu amuka suhanna khurumjari Veteran Association Ningthongnai Band na organize tawduna anirak suba oina Second State Level Open Kirat and Not for Boys 2026 lagliba Mars ki tarik kunipan amasung kunmapanda pangthokani haina tawramba adu khudongcha daba khara leibana maram oiraga lagliba April ki tarik mari amadi mangada pangthok jaragani haina Veteran Association Ningthongnai Band gi maikai degi miyamda paujal pirakli event asigi mafamna Yeripok Ningthongnai
Mayai Lekai near Ningthongnai Public Library loinana admission form lupa sahum khaktamak oizagani amasung form thazin ba yabagi aroiba numitna April ki tarik ani fawbani loinana competition asigi first prize ta lupa listing taret momento amadi certificate second prize ta na lupa listing taru momento amadi certificate third prize ta na lupa listing manga momento amadi certificate ni loinana consolation prize manga da lupa changa momento amadi certificate thamsari admit card issue tawbagi numitna April ki tang ahumda oigani hena akupa marol ki damak makhada pizariba mobile number 7005087465 natragana 8014382252 natraga 9862180239 da contact to you. Northeast Window meaning tabiriba mayang punamakpu taramna okchari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau